Nagaland su delimitation ki wafam yaningdaba fongdongnaba horakle. Supreme Court ki maikaidagi Nagaland, Manipur, Arunachal Pradesh amadi Assam ki delimitation ki thabak asi tha ahum ki manungda loisingadabani haina akanba wafam fongdokrabaso Nagaland ki oina Englishing ani amagi mikok thibagi reporta yumpham oiraga delimitation tawbada yaningdaba fongdoragli. Nagaland ki oina Englishing ani amagi mikok thibada yumpham oiraga delimitation tawbana mafam amada sit hengalaga mafam amadana sit mangbagi fibam lakadaba asina social imbalance ama mayok nagani masina Dimapur natana tribal line da sengkiba district singi sit yenabagi matangda ahongba laktuna hena khudongthiba fibam ama mayok narakpa yai hainaso tongan ba CSO singi maikaidagi fongdong narakli English ani amagi mikok thibada delimitation tawba asina Tongjagadawriba asi Dimapur districta Sinmari hengalakadawribani loinana Kohima amasung Wokhada sit amamam hengalakadawribani adubu Mokoksung amasung Junheboto district ki oinadi mathang chitna sit ahum amasung sit ani hanthagadauribani Nagalama romda Naga militant singi maikaidagidi Naga political issue asigi waroisin ama puraktriba phawba hawjik laidiba fibam asi lengdana adumak leihanba pamli Nagagi political problem asi loisindringaida delimitation tawrabadi rajniti gi waroisinda asoba khudongchada mama mayok nagani assembly constitution gi matangdadi yachinaba wafam ama leire asigumba fibam asida Supreme Court na karigumba wafam amata khanghalamba tawdana warep lawrakpa asi angakpa poi hainasu MPG gi convener 50 khak nagana fongdoragli Mahangna hai Nagaland gi oina Bharat Sarkar ga wari sanaba asida Nagaland Legislative Assembly gi hawjik leidiba seat humpu asigi mahuta seat marfu da hengalakpada yanaba purakhrabani masigi mathakta hawjik leidiba Lok Sabha gi seat ama asigi mahuta seat ahum da hengatpada yanaba purakhrabani masina Nagaland gi tribe tara-taret ki mihutsing mapungphana saruk yahanba ngamgani haina fongdoktuna leiribani Hiram asigi matangda state sarkar na kendra sarkar da mapungphana khangangani haibagi thajaba lei hainasu NNPD gi luchingba aduna makhata ki khudong thiningai oiba mafam singda mathau tawriba commando singi thage allowance lising manga pinaba cabinet na warep laukrabasu ngasi fawba pidana leiri kumja lising ani kunmari gi February 8 da Fangkiba mifamda matamadugi Chief Minister Nongthoma Birena Luchingba Lenga ki State Cabinet ki mifamna khudong tiningai oiba mafam chingda mathau tawriba commando sing thagi allowance lupa lising manga pibada ayaba pikhrabasu sahi ama helaba fawba sida ngasi fawba thabakta onthoktabadagi pidana leiri masina khudong tiningai oiba mafam chingda frontline oina mathau ningtina tawjariba Manipur Police Commando singda wakal chontanabagi asoba maram ama oihalle haina maikei kayadagi pendaba wafam ching fongdongnaragli hiramasigi matangda pause sina fangba pawgi likhun amana haukiba zahi lising ani kunmari ki February 18 da fangkiba State Cabinet mifam aduda hauji state asida thokliba irang asiga mari leinana khudong thiningai oiba mafam chingda mathau tawjariba Manipur Police ki Commando singda thada lupa lising manga amasung atay personnel chingina thada lupa lising ahum hengalaga compensatory allowance pinaba warep laukibani masigi mathakta numituda laukiba atoba warep amadasu kumda lising ani kulhumdogi September 8 da pangthokiba cabinet mifamna laukiba warep thokliba irang asida laikhidraba masung asopan nangkiba singda selgi mateng pibagi wafam adu amuk nauna yengsinbibaga loinana state force singda natana mapalamdagi state asigi miyam ngak senbagi thabak tawbada laikhidraba masung asopan nangkraba Central Armed Police Force amasung army personnel singda sulupa lising mga compensatory allowance pibagi haina warep laukibani cabinet na laukiba warep adugi matungina matamadugi Manipur lenga ki Home Department ki Joint Secretary Mayengbam Beto MCS na Englishing ani kunmari gi March 13 Manipuri Governor gi mingda order ama thoktuna vulnerable oiba mafam singda mathau tawriba Manipur Police ki Commando singda compensatory allowance pibada ayaba piki adubu laibakti State Cabinet ki warep amadi lenga ki order adu ngasi fawba thabakda onthokpidana leirakpani haina pawgi likhun asina makhatari ngarang Kaksing Nongjubi Singolda lanmai chakra hairi exam pilupachani pan pidabadagi exam yahon kidaba Nupi Maheroi ama suicide tawkhre Uttar Pradesh ki Pratapgarh district ta
Class 9 tamlibi mahiroi ama mahaki sahi gi exam adu college ki administration na fee pide haina exam thanaba aduna maram oiraga mahaki kada thouri yanduna siramle haina police ki power sina phongduragli thoudok adu gi matang da lekhidrabi riya pratap ji sahi tara taret ki apokpi punam devi na complaint ama file tawrakhibani mafam adu gi kamla sharan yadav inter college ki mahiroi aduna sahi gi oiba thidokadaba fee lupa chanipan wat padagi examination thabada tangai fadana changba admit card adu piraktabadagi ikaiban nangkhibani mama punamna makhatana phongdorakpada machanupi adu college ki manager Santosh Kumar Yadav principal Raj Kumar Yadav staff member Deepak Saroj pion Dani Ram amadi masak khangdoktriba oza amana exam thaba lakpada ikaiba piraduna mahakpu exam than kidabani haina phongdoragli mahakpu mayumda hankinaba official thing aduna khangalakibani ikaiba nangbadagi mahairoi riya mayumda halaglaga mayumda thouri yanduna sirambani haina additional superintendent of police Durgesh Kumar Singhana complaint adugi matangda phongdoragli complaint tawragli bi mama punamna college ki staff sing aduna mahaki machanupi gi tungi punsibu manghanbada natana suicide tawnaba honabada mai chukibani hairi thoudok aduga mari lainana thoudok adugi matangda case ama register tawraba matungda thijinbagi thabak hwnakhre asiba haksang adu postmortem gi damak thakhre hairi 29 March 2025 da Manipur District Police na drug puthok puchin tawba mioi taruk phare hairi faraba mioi sing adugi mamingna Khaiko Hau Kipzen Elias John chahi nimpu Letgaumang Tauthang Elias Amon chahi kuntrau humdoi Abi Baral chahi kunipan Jiten Kharka chahi kunithoi El Hais Rani Rau chahi nimpu nithoi amadi Le Sao chahi nimpu mari ni hairi makhoi sing adudagi brown sugar yauba 174 showcase su phakhre hairi loinana chakamari panba gari ama su phagale hairi phagalaba mioi sing adu Kangpopi district ki Kangpopi police station da case ama register tawkhre hairi Makhatana 29 March 2025 da Manipur Police na Popi Tharamba mioi mari phagale hairi phagalaba mioi sing adugi mamingna Jagolen Kipchen chahi nimpumatoi Ledginlan Kipchen chahi nimpumatoi Kamgilen Kipchen chahi kunmanga amadi Angmilen Kipchen chahi kuntramari ni hairi phagalaba mioi sing adu Chonjang village da ainiya da mawongda Popi Tharambagi Kangpopi district ki Kangpopi police station da case ama register tawkhre hairi